Congress Legislature Party ki luchingba Okram Ibobina hatna sunabana kariguma waroishinamata purak pangamloi democracy chatpa leibaktadi hatna sunabagi chanafam leite haina fongdokrai. Wafamasi Manipur Pradesh Congress Committee ne senduna pangthokiba Mahatma Gandhi ki cha mayankhai ga manga suba mapokumon thauramda fongdokhibane. Mahatma Gandhi ki mapokumon ki mathakta leibak asigi ani suba Prime Minister oiramba Iron Man of India haina khangnariba Lal Bahadur Shastri gi Chamakunlak suba mapokumon thauram su pangthokhe. Congress ki luchingba singna saruk yaduna Congress Bhavan da pangthokiba thauram aduda luchingba ani asigi mitamda laikatuna ikai khumna buthe. Thauram aduda Ibobina Mahatma gi akhang kanba achumba pamba amadi hadna sunaba yaudaba wakhalona malemda numita de haina khangnariba British ki makhuttagi India bo maning makha tamba ngamhankhibane. Leibaga asigi mipum khudingmak nungsi chanana laiminasi haiba tarabadi luchingba Mahatma Gandhi na pamjaramba hadna sunaba leitaba wakhalon ngakna chatminabagi mathau tai haikhe. Thatara ga manga helaba Manipur gi irang asigi matangda Congress luchingba asina irang asi hek haurakpadagi nakalani makta khulai thadok naduna wari shananaba Congress ki maikedi gi state amadi center lengakta takshinduna lakli. Center amadi state lengakna irang asigi marumda sanariba agenda asigi makhada kayam kuina miyambo wahan khigadoino haiba asi Congress party gi wahangni hairakli. Irang je haurakpadagi Bharat Sarkar da lairiba state government da ihan hanbada violence se mashi violence lepnana ba haibadi violence khulai binary ba khulai nakal animakta khulai pairaga taunari ba se mashi should be disarmed first. Bharat Sarkar na no yaroi aina yadaba khulai paiba haibadi law and order and force taunara ba central force khangde state force khangde paibasti boidi tangai phadamni masagi self defense ki law and order to maintain taunara ba Migi life and property protect on Moji Kulai Paiba Yadna. Adunataba, Ainaya Kulai Paiba Mayam Chingse. Masi should be disarmed first. Kulai Jinoi Hantado Kulai Tamu Hairga, then Nakan Animaxi Wari Shananava. The view Madunatana Waroishin Urapadi Matam Sangani and Akoi Hanataki Hauja Krabani.